Nuôi sao là nu? Nuôi sao? Anh ngang xiên đấy. Anh ngang xiên. Chắc mà nó yêu ngôi đã đưa lùi đi đi. Nó pa được số. Cái nó miang. Malingan ba nang nupi na ngam gono. Malingan ba nang nupi na ngam gono. Malingan ba nang hanga ba nupi na ngam gono. Hanga ba. Tàu về phong tàu con nào? Bây giờ này phong tàu con nào? Nang thì bao giờ cái này itu tak kan ni. Tàu bây giờ phong tàu. Manipuri YouTube channel sebeng video mayam pum nongpo mukahan na taram noksari ahan bada yam na maru ibak code ani khaktang haijaram ke nahak pu just to bi gadaba mi masing watrabasu nahak pu khut paiduna singkhat pi gadaba mi ki masing di yam na tangani aduga ani subak code asina paisa sina bu pairaba leng daba pamen lenghan bangami nungum kalamba thamoisu lasing mapul lagi henna thothan bangami kalli da paisa nangi mayaise aduga mathang update asidi yamna kannagadaba update ni mayam please loidri phawba yengbiyo haksang gi khwaidagi maru oiba part ama oiraba kidney soklakpagi maram sing punna khangminasi ahanbada bathroom toilet sangninglakpa matamda khangjinduna thamba asina khwaidagi phattaba maram amani mapan matam sana thoktabana aikhoigi bladder masing kha sathina sokhalli urine yungbu matam sangna kuina haksangda tungsinduna thambana laina kaya sandoklakpagi maram ohelli karigumba urine na kidney tamna amuk halakpa thoklaklabadi maduda yaurakpa hu chenba posak singna aikhoigi kidney da sokhalli maram aduna mapan thonglakpa matamda thinthaba tawdana thokpigadabani ani subada thum ka henna sabasu kidney sokhalli nongmada thum 5.8 gram dagi henna saba yade ahum subada sa ka henna sabana su kidney sokhalli aikhoigi sinjakta protein ka henna yaurabadi maduna kidney da akaiba kaya lakhalli maramdi protein bu tumhannaba hotnaba matamda ammonia kauba yamna hu chenba posak ama thadokli posak asna kidney da sathina sokhalli sa yamna sarbi makhai kidney sokpagi chang hengal laklibani haibasi ningsing biyu mari subada caffeine chang henna thakpana su kidney sokhalli caffeine haiba pot asi soda amadi soft drinks singde yawbu machan amani masina ikoi blood pressure hengat halli amadi kidney da tainaraki maram asina soda gi chang yawbu pot sing thakpa natragana saba hanthangadabani manga subada ising marang kaina thaktabana su kidney sokalakpagi asobo maram oi kidney na mathau ningthina pangthuknabagi damakta ising marang kaina darkar lai aikoini ising marang kaina thaktaba matamda haksangdagi thadorpa hu chenwa pot kaya ida tinki maramdi ising na marang kaidabagi hu chenwa pot sing adu kidney phawduna samthokhiba ngamhande maram asina nongmada ising glass 10 dagi tadana thakadabani aikoini ising thakpagi sang watli watte hebasi kamdauna khangani adomna mapan thoku matamda machu adu yengbiyu machu olaklabadi isingi sang watle takpani taruk subada anaba matam sana yengthoktaba haibasi su kidney sokalakpagi lambi amani matam sana layengbiyu amadi sang naina check up tobiyu haksangbu henbar lan leitabani message asim mipum tingna share tobiyu ngasi mak aikoina asobo problem amu oina thengnarba kidney fail oibagi laina dagi kanba ngamnanaba hotnabinasi video si loidri phaw yeng bipagi damakta mayam pumna makpo amuka na taram noksari nungairba video amadi information oiba video gi damakta nuksibidana channel asibu subscribe to biram